Ma'am, ngasiꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤꯀꯣ ꯍꯥꯏꯔꯝꯒꯦ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯦꯠꯁꯦ ꯍꯥꯡꯗꯣꯔꯛꯑꯦ. ꯅꯦꯠꯁꯦ ꯌꯥꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯨꯝ ꯊꯥꯒꯠꯄ ꯇꯞ ꯇꯞꯅ ꯁꯨꯝ ꯌꯥꯔꯛꯑꯅꯤ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯅ ꯂꯩꯕꯗꯣ ꯑꯗꯨ ꯂꯩꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥꯗꯤ ꯑꯦꯁ.ꯄꯤꯗ ꯇꯧꯔꯒ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯏꯍꯟꯕꯗꯨꯗ ꯍꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯉꯦ. ꯑꯗꯨꯒꯤꯗꯃꯛꯇꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯃꯣꯏꯗ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯀꯣ, ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯍꯥꯞꯄꯨꯔꯕꯅꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ. ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯆꯨꯝꯅ ꯏꯆꯦ ꯅꯠꯇ꯭ꯔꯒꯅ ꯏꯆꯟ ꯅꯠꯇ꯭ꯔꯒꯅ ꯆꯤꯆꯦ ꯀꯔꯤꯅꯣ ꯇꯧꯔꯒ ꯏꯅꯥꯎꯅꯆꯤꯡꯕ ꯐꯖꯅ ꯍꯥꯏꯕꯤꯔꯛꯄ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯇꯣꯛꯈ꯭ꯔꯕ ꯑꯗꯨꯒꯤ ꯁꯥꯏꯠꯇꯀꯣ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯝ ꯍꯥꯏꯔꯛꯑꯦ. ꯍꯥꯏꯗꯤ ꯑꯩ ꯂꯩꯔꯤꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯐꯤꯕꯝ ꯆꯥꯗꯗꯅ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛꯁꯦ. ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯗꯨꯕꯨ ꯑꯃꯨꯛꯀ ꯄꯤꯅꯤ ꯍꯥꯏꯅ ꯄꯤꯔꯤꯕ ꯃꯤꯗꯨꯁꯨ ꯉꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯈꯨꯠꯇꯣ ꯇꯥꯏꯞ ꯇꯧꯕꯗ. ꯃꯦꯁꯦꯖꯇꯨ ꯋꯥꯆꯞꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ, ꯆꯨꯝꯅꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ. ꯍꯥꯏꯗꯤ ꯅꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯛꯑꯦꯕꯀோ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯇꯥꯕꯗ. ꯑꯩ ꯅꯝꯕꯔ ꯍꯥꯞꯄꯤꯗꯨꯗꯤ ꯑꯩꯒꯤ ꯂꯩꯇꯕꯁꯦ ꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡꯗꯣ ꯄꯥꯡꯕꯤꯔꯛꯅꯕ ꯍꯥꯏꯅ ꯍꯥꯞꯄꯅꯦꯕ. ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ナꯇꯩ ꯆꯥꯗꯕ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯒ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯑꯗꯒꯤ ナꯇꯩ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯦꯕ. ꯑꯗꯨꯗꯣ ꯇꯧꯕꯤꯔꯛꯀꯅꯣ. ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯑꯩ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯦ, ꯃꯌꯥꯝꯗꯁꯨ ꯎꯠꯅꯤꯡꯗꯦ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ. ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯗꯣ ꯍꯥꯏꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯗꯣ ꯑꯩꯅ ꯎꯠꯂꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯛꯅꯒꯗꯣꯏꯕ ꯃꯤ ꯉꯥꯛꯇꯅꯤꯅꯀꯣ. ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯗꯨꯒ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯦꯟꯁꯇꯣ ꯄꯨꯗꯣꯏꯅꯤ. ꯑꯗꯨꯅ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖꯅꯆꯤꯡꯕ ꯐꯠꯇꯕꯒꯨꯝꯕ ꯑꯝꯇ ꯊꯥꯕꯤꯔꯛꯀꯅꯣ. ꯑꯩꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯄꯥꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯀꯣꯜꯁꯨ ꯇꯧꯕꯤꯔꯛꯀꯅꯣ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯆꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ, ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ, ꯏꯅꯥꯎ ꯏꯆꯟ ꯀꯃꯥꯏꯅ ꯇꯧꯔꯤ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯤ ꯑꯩ ꯍꯔꯥꯎꯅ ꯃꯣꯏꯒꯤ ꯀꯣꯜꯗꯣ ꯑꯩ ꯑꯣꯛꯏ, ꯃꯦꯁꯦꯖꯁꯨ ꯍꯜꯂꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯞ ꯇꯞꯅꯁꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯍꯧꯔꯒꯦ. ꯑꯗꯨꯒ ꯑꯩꯗꯤ ꯃꯤꯉꯣꯟꯗꯁꯨ ꯌꯥꯝ ꯍꯦꯟꯅ ꯊꯤꯅ ꯑꯩ ꯉꯥꯡꯕꯁꯨ ꯍꯩꯇꯦ. ꯑꯗꯨꯒ ꯑꯩ ꯉꯥꯡꯁꯨ ꯉꯥꯡꯉꯣꯏ. ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯉꯝꯅꯕ ꯇꯧꯔꯒ ꯂꯩꯔꯤꯅꯤꯀꯣ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ. ꯑꯗꯨ ꯇꯥꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯍꯟꯖꯤꯟ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯈꯟꯗ꯭ꯔꯦ. ꯍꯧꯖꯤꯛꯁꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ. ꯍꯥꯏꯗꯤ ꯇ꯭ꯌꯨꯁꯟ ꯑꯉꯥꯡ ꯇꯧꯕꯑꯣ, ꯑꯩ ꯉꯝꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯒ ꯑꯩ ꯂꯩꯔꯤꯕꯀꯣ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯁꯦ. ꯑꯩꯒꯤ ꯃꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯕꯅꯦꯕꯀꯣ ꯃꯃꯥꯡꯗ ꯑꯩꯅ ꯆꯦꯜꯂꯛꯄꯗ. ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯇꯦꯛ ꯌꯥꯎꯕꯅꯦꯕ. ꯑꯗꯨꯒꯨꯝꯕ ꯃꯇꯦꯛꯇꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ. ꯄꯨꯟꯅ ꯌꯦꯡꯉꯒ ꯑꯩꯁꯨ ꯌꯦꯡꯒꯦ. ꯑꯗꯨꯒ ꯁꯤ ꯄꯥꯔꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯖꯒꯥꯒꯤꯅꯣ, ꯑꯗꯒꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯛꯄꯩꯅꯣ, ꯑꯩꯅ ꯆꯦꯜꯂꯝꯗꯥꯏꯗꯨꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯃꯒ ꯂꯥꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯅꯦ ꯍꯥꯏꯕꯗꯨꯗꯤ ꯚꯤꯗꯤꯑꯣ 2 ꯅꯝꯁꯤꯜꯂꯤ, ꯔꯤꯜꯁ ꯅꯝꯃꯛꯏ, ꯑꯗꯒꯤ ꯃꯨꯛꯕꯥꯡ ꯅꯝꯃꯛꯏ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯂꯣꯏ ꯎꯠꯂꯛꯀꯦꯕꯀꯣ. ꯂꯣꯏꯅ ꯎꯠꯂꯛꯀꯦ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩ ꯆꯦꯜꯂꯛꯄꯅꯣ ꯍꯥꯏꯗꯣ. ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯀꯦꯁꯜꯂꯨꯔꯕꯅꯤ. ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯗꯤ ꯄꯤꯁꯨꯝ ꯁꯪꯉꯤ, ꯂꯤꯞꯁꯇꯤꯛ ꯁꯪꯕꯅꯦꯕ ꯈꯔ. ꯑꯗꯨꯗ ꯑꯗꯨ ꯁꯪꯉꯒ ꯀꯦꯔ ꯆꯦꯜꯂꯦꯕ ꯑꯩꯁꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯨꯗ ꯀꯦꯔꯒ ꯆꯦꯜꯂꯦ ꯈꯣꯠꯂꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯣꯕ. ꯑꯗꯨꯗ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯅꯝꯕ, ꯔꯤꯜꯁ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯆꯦꯜꯂꯛꯄ ꯚꯤꯗꯤꯑꯣꯅꯦꯕ. ꯑꯗꯨ ꯑꯩ ꯆꯥꯛ ꯊꯣꯡꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯅꯝꯃꯛꯏꯅꯦꯕ. ꯑꯗꯨꯒꯤꯅꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝꯕ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯀꯩꯅꯣ ꯊꯥꯔꯛꯀꯦꯕ. ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯔꯝꯕꯅꯦꯕ. ꯃꯨꯛꯕꯥꯡ ꯇꯧ ꯂꯣꯏꯔꯒ ꯌꯦꯡꯉꯁꯤ. ꯁꯤ ꯂꯩꯔꯦ. ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯍꯥꯞꯄꯒꯦ. ꯁꯤꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯩꯔꯦ. ꯆꯦꯟꯕ ꯍꯥꯏꯗꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕ. ꯁꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯣꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ. ꯁꯤꯗ ꯂꯩꯔꯦ. ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯆꯥꯕ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯍꯥꯟꯕ ꯆꯥꯕꯅꯦꯕ ꯁꯤꯁꯤꯅ. ꯌꯦꯟ ꯃꯐꯩꯅꯦ, ꯃꯅꯨꯡꯁꯥꯅꯦ, ꯃꯐꯩ ꯌꯥꯎꯗꯦ, ꯃꯈꯣꯡꯅꯦ, ꯃꯔꯤꯟꯅꯦ, ꯀꯂꯦꯖꯥꯅꯦ ꯇꯧꯔꯒ ꯑꯩ ꯃꯨꯛꯕꯥꯡ. ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯝꯕꯅ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯗꯅꯀꯣ. ꯂꯣꯏꯅꯕꯨꯗꯤ ꯃꯤꯛꯁ ꯇꯧꯋꯦ, ꯑꯗꯨ ꯇꯥꯔꯁꯨ ꯑꯗꯨꯅꯅꯦ. ꯑꯗꯨ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯂꯣꯏꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯀꯦ. ꯑꯗꯨꯅ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯑꯃꯨꯛꯀ ꯌꯦꯡꯉꯨꯀꯣ. ꯁꯤꯅ ꯔꯤꯜꯁ ꯑꯣꯏꯗꯣꯏꯅꯦꯕ. ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯐꯪꯒꯜꯂꯤꯕꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯉꯝꯖꯔꯣꯏ. ꯅꯤꯡꯉꯣꯜꯂꯣꯏ ꯕꯤꯃꯛꯄꯣꯛꯁꯦ ꯌꯥꯝꯅꯁꯨ ꯇꯣꯜꯂꯤꯗ ꯆꯦꯡꯅꯪꯕꯨꯒꯤ ꯈꯟꯕꯁꯨ ꯃꯇꯝ
सिगी रील्स लोरेदनको मैम रील्स हेड लोइबगा आई स्पॉन्सर गी नोंबदा आई वीडियो क्या नम्मगने ओंगो चलेदो सि लोरगा आई स्पॉन्सर गी अमाउंट नम्मेबा नुंगन अदु निमितुसु अम वाइबको वीडियो अहुम मरी नम्मने बने वीडियो अहुम मरी नम्मगने चेन बगिदो थाराय गजि लांग भरा लैसे सुमाइना नि थकना लैबिनि याम लांगेबको चिलाइदो सिसना नुंथिनदे चेलकपनेबको नुंथिन पुंग अहुम अनि मखाय अहुम अदाइदि थोरपदो अदु तोरगा दाइ मपागिदुनि आई वा ngang बदा नुंगाइतबा यावबको खितंग पल्ला ngang बा अदुइ जगादो आई मुट थमजनगे म्या मीजिंग कइनो खरा हाइबि यावेबको अदुगी अखोय माहोइसु लोइना पाखले अदुगा सिना अमुका नुंथिन चेलथोरागा क्याम सानला यंगो चिंगलंबिदो खावरला क्याम सांगबनिना गाइदुसु मी अनि उन तोंसलाबनिना थोबु चिंगलंबिदुसु अंगममेबा अदु थोरपा ngमदबदो अदुगी मतंग ओइदिबिसिना अदु दुंदांग गाबनेबा नुंथिन थोरपदो याद्रेबा वाबनि सादे युमदो खमा ओइला होरे केदौदुनो खंदिंग सिसु चे नुमिचे आई यम कप्पे हाइदि नुमिचे यामसु कपखरे गरी तोंगदनसु कप्पी अदगी आदे योरगसु कप्पी नुमितुमदि पंकप कपखरे नुमिचे सिलेरे अहानबदा मुबांग फजन तौथारे अनि सुबदना रील्स फजन नमधारे अदि मतुंगा स्पॉन्सर फजन तौथारे अदि मतुंगा चेले नुमिते वीडियो अहुम मरी नम्मने वीडियो अदु तौर चेलकपने अदुना कितंग स्पॉन्सर लेबा अदि वीडियो नम्मने कितंग केसन मखुदन तौबने बनि मितुसु अदु तौबगे किरगने चेलेदो अदुदना ने मयामना किरगे चेले हाय बिनु पिनोइन हाइदो अदुना मयामनसु हाइदि नुसिबियो आई खतनते याम वाबने तुम मसागी युम हिंगो लेजरमबदो लोने मै थादो पिरगे चेलकपा से अवाबदो कोइदि थेंगरबनिने इसादा तौरबनिने खंगे नोइनदी असा नसादा थोक्तमिना खंद्रिबा अदो वीडियो सोल्यूशन लगे मैम अतुंग वीडियो सुम थागतनबा आई तौगे मैम सु फजन लयो फजन लगे